अहानबद मूवीज रिवील मणिपुर मयामबु तराम ओक्सबग लोइनना इकोगनोना खुरुमजरी ngasisu मूवीज रिवील मणिपुर एक्शन एडवेंचर कैटेगरी मनुंग सनबा हॉलीवुड मूवी अमा पुदुना लाक्सरीबा मूवी असिगी ममिंगना टॉप गन मैवरिक हारिबा मूवी असी हंदक सही 2022 दा रिलीज तौदुना IMDb की रेटिंग दा 10 की मनुंग दा 8.6 फंगली रोटन टोमेटोस दा 97% अमदी Google users sing 96% like piba adugum laba thoidok hendokna maming salaba handak sehi 2022 gi khwaidei rating wangba movie ama oiri movie asida maru oiriba saktam langliba singdi Maverick ki saktam dana maming leiraba actor Tom Cruise Rooster ki saktam dana Miles Teller Penny ki saktam dana Jennifer Connelly asina singbani movie asi Manipuri da handok saba matamda soi khiba lan khiba sitha nanda ho yaurabasu Movies Reveal Manipur की माइकैदगी ngakpiu haina mayam gi mafamda norukna ningsingjari adudi movie asigi explanation haujarage mayam pungning changna taminarasi movie asi aircraft carrier amada jet plane ama landing tawbodu uladuna haudorakli masigi matungda California da leiba Mojave Desert movie asigi maru oiriba saktam langliba Pat Maverick Mitchell na mahaki airplane ama semlaga leirambadu uri Mahaksi aircraft singbu test taunabagi leiba pilot ama oirami US Navy Fleet ki pilot singi marakta khwaidei haithoi singthoiraba experience leiraba pilot sing adu khangatuna fighting technique sing amadi strike tactic mayam ama takpi tambiduna prithvi ki khwaidei haithoi singthoiraba pilot ama oinaba Top Gun kauba group ama khak leirami hairiba Top Gun asida Maverick ka luna sana tinakhiba marup Lieutenant Nick Bradshaw kauba mioi ama Maverick kapunba laibak thiba thodok amada matam kharagi mangda sikhirami maduna maram oiraga Maverick ki pungning wakhal leita daba haibadu oirami Maverick na mahaki jacket lisaladuna bike thauraduna laklami amadi restricted area oiba mafam amada anoba latest aircraft ama test taunabagi damakta mahak laklami hairiba aircraft asigi speed asi Mach 9 haibadi Sound gi speed tagi saruk mapalak yang na paiba ngambagi mathau taba engine adu aircraft asida leirami Maverick na aircraft adu sangyeng taunaba sem saraklami amadi masigi matungda mahak experimental jet adu da tongkhatuna jet adu paikhanaba thorang loiraklami naval officer rank ta rear admiral oiba mioi adusu mafam adu da laktuna Maverick na aircraft paikhatkiba adu yenglami rear admiral adu control room da amuk sanglaktuna Maverick te aircraft test tawriba adu halaknaba khanghalami adubu Maverick ti mahakna test tawriba jet adu top speed ta limit ki wangmada kanna netuna thaukhirami jet adugi speed adu Mach 9 henduna Mach 9.7 helabasu jet adu mahakna nesin badi lepamde matang aduda jet adugi surface temperature adu aruba khudong thiningai oiba level da hengalaklami adubu jet aduna pairiba speed adu Mach 10 yaugadaba khajikta ngairakpana maram oiraga Maverick na jet adugi speed adu hena hengalaknaba honarami amadi atiyada pairiba jet adu Mach 10 yausilami taseng namakidi sangyeng tawriba aircraft asida Mach 9 fawbagi speed ta paiba ngambagi mathau taba engine adu yawi haina khanarambani adubu Maverick na aircraft adu Mach 10 speed yauna yangna paiba ngamba aduda control room da leiriba mayam adu harawa fongdoklami adum oinamak Maverick na pairiba jet adugi speed asi kadai fawbo yangna paiba ngambage haibasi hena khangningbana maram oiraga jet adugi speed adubu control tawriba throttle adu kharaga hena inkhalami masina maram oiraga jet aduna khwaidagi yangna paiba ngambagi speed adu yausilaktuna khudong thiningai oiba fibam adu yauraklami jet adugi engine ama mathau pangthokpa lepami amadi control room da mayamna yengliba screen adusu mutkhirami masidagi Maverick na thoriba jet adu mai salaktuna makhada paitharakpa adu uraklami asumna mai saktuna makhada tarakliba jet adudagi matam sana Maverick na eject tawduna paithok hauba maramna mahaki thawai adu hinghokhirami masidagi mahakpu rear admiral gi manakta navy gi team amana puraklami amadi Maverick rear admiral aduga unarami makhoi ani wari sanaba aduda admiral aduna Maverick pu order in khidaba adugi damak nganglami amadi Maverick pu haujiktagi hauna star ani gi admiral oirani hairaduna ngasidagi nahakpu experimental aircraft sing sangyeng tawhallaroi haina rear admiral aduna Maverick ta khangalami
Maverickpu Top Gunda amuk hanna halaknaba khanghalakpa adugidamak aircraft changyeng adu Maverickta tauhallaroi haibagi oirami. Asumna Top Gunda amuk hanna halakpada Maverick harauzarami. Maverick amasung Tom Iceman Kaczynski kauba mahakka luna tinakiba marup amaga mamangai matamda punna naminnakiba ariba photo adu mahakna yenglami. Iceman haujikti US Pacific Fleet ki commander oiduna laikhrabani. Maverick na Top Gunda amuk hanna halakliba asi Iceman na hairakhiba adugi matung ina halakpa oiramki. Masigi matungda Maverick na Admiral Cyclone amadi Admiral Warlock ka unaduna Maverick ta target tawgadaba mafam ama utuna anouba thodang amakak sinaraklami. US na lusingba military alliance ama oiriba NATO ga yanakhiba multilateral treaty thugaiduna nuclear khulai sabada sizinariba uranium gi sang hengatnabagi mafam amada lairiba nauna semgalakliba uranium plant adu Maverick na target tawgadaba mafam adu oirami. Hairiba nuclear plant asina mathau fajana tawrokpa matamda US ka marup oiba lebaksingda khudong thiba tholakpa yabagi fibamda leirakadaba maramna US ki Department of Defense ki headquarter oiriba Pentagon na plan adu mathau tawroktringai mamangda thugaiba pamamki. Hairiba plan asi underground bunker amagi manungda leiduna mafam adu GPS jamsu oirami. Haibadi mafam aduda paw phaunagadaba radio signal sing adu thingjinba ngamlami. Masida natana mafam adu leimaidagi nongthakta atiyada kapa yaba missile mayam amana ngak seli haina Admiral aduna Maverickta phongdoklami. Plan adugi manakta 21st century da khwaidagi advance oiba lamba pabinaba leitraba 5th generation gi fighter jet plane khara leibadu amadi ariba F-14 gi jet fighter plane kharaga plan adugi manakta leiri haina Maverickta taklami. Maduda Maverick na ka aduda leiriba Admiral sing aduda makoina target tawgadaba mafam asi GPS jam oibana F-35 fighter jet sizinaba yararoi aduna F-18 gi fighter jet sing oina sizinaba yani haireduna mafam aduda khilliba leimaidagi atiyada nongthakta kapa yaba missile sing aduna di soidana makoigi fighter jet sing aduda kablakani haina phongdoklami. Masigi su mathakta mafam aduda leiriba 5th generation gi fighter jet sing adu paikhalaklabadi aikoigi F-18 jet plane sing aduga akanba mong amada khut thongnarakani haina Maverick na phongdoklami. Mahaki wafam aduda Admiral Warlock na pangthokadaba mission asi hapta ahum fadaba manungda tawgadabani haina hairami. Maduda Maverick na mahakti F-18 fighter jet sing adu paikhidaba kuire haina makoida phongdoklami. Mahaki wafam aduda leiriba Admiral aniduna Maverickpu F-18 jet adu paibagi mahuta Top Gun gi graduate 12 da Maverick na takpi tambibadu pamnamki. Makhoi 12 dugi manungda Maverick na mission adu pangthoknaba mioi taru khangat kadabani haina Maverick ta khangalami. Mi 12 na saba team aduda Maverick ka luna sana tinaba mamangai matamda Top Gun gi laibak thiba thodok amada laikhidraba Nick Bradshaw gi masanupa Bradley Rooster su yauraga lairambadu Maverick na uraklami. Adubu Maverick na makoising adubu takpi tambinaba haiba aduda mahakna yaramde. Matang aduda Admiral Cyclone na mangonda hairami madudi nahakna haibadi Maverick na mafam asida leiriba asi Maverick ka luna tinakhiba marup Iceman na haijabadagi lakibani. Masigi maramdi nahakna Navy gi damak lawgadaba thodang adu loidri watli haibasi nahaki marup Iceman na khalli haina Cyclone na Maverick ta leiriba asengba sing adu tamlamki. Cyclone na makha taraduna karigumba Maverick na Top Gun gi damak thodang adu lawdrabadi nahak amuk hana matung tabada paiba phanglaroi haina Maverick ta hairami. Masigi matungda Maverick na bar amada leirami. Mafam aduda Iceman na Maverick ta message ama tharaklami. Maduda Maverick na angang sing haibadi Top Gun gi graduate 12 asi mission adugi damak ready oidri haina Iceman da message adu hankhirami. Adubu Iceman na mioi kanamta ready oide haireduna Maverick ta angang sing adu sungsoi soidana takpi tambinaba haidana message adu halaklami. Masigi matungda bar aduda Maverick na mamangai matamdagi mahakna nungsijabi nupi Penny ga unarami. Bar adu Penny na salairami. Mamangai matamda makhoi ani unaba amada Maverick na Penny bu F-18 fighter jet aduda koiba pubini hairamlaga Maverick unaba fangdana mangkhibagi damak Penny na Maverick ta saurami. Adubu mahak Top Gun da amuk halakle tabada Penny harauzarami. Matang aduda bar aduda sanaba niyom gi wangmada
Maverickna wari sanaringaida mahaki cell phone adu yenglubagidamak bar aduda lairiba mayam adugi round Maverickna kongbu takhirami. Ngaihaki matungda Top Gun gi graduate taruk bar aduda sanglaklami. Amadi Maverick ka luna tinakiba laikhidraba marup Nick Bradshaw gi masanupa Rooster su laklami. Rooster na Maverick pu kaya yadaba nungsidaba miyoi ama oirami. Masigi maramdi mahaki mapa Maverick ka luna tinaba adu mamangi matamda Maverick ka punkhiba Top Gun gi laibak thiba thogdok amada sikhiba adudagi oirami. Bar aduda pangthokadaba mission aduda yauba hangman kauba miyoi amaga Rooster ga makoi anigi marakta pangthokadaba mission adugi matangda kanana leader oiba yabagi haibagi matangda marai yenarami. Makoina ngangnariba adu Maverick na tumina famduna yengduna lerami. Mahakna bar aduda lairiba mayamgi kongkhiba round adugi damak Maverick na mahaki credit card adu penny da pirami. Adubu hairiba credit card adudi yaramde amadi tariba bill adu Maverick na mangonda yauriba sales sing adusu suna yaudaba haibadu oirami. Pinaba sales su suna yaudaba aduna maram oiraga bar adugi sanabi niyom tauraduna Maverick po bar adudagi mapalda langthoraklami. Bar adugi manungda Rooster na piano ama khonglaga leiriba aduda mapaldagi Maverick na hagotuna yenglubada mahaki marup laikhidraba Nick Bradshaw ga mamangai matamda mafam aduda makhoi anina haukiba matamda taukiba sing adu flashback ta lakduna Maverick na ningsinglaklami. Maverick na mapaldagi nungaitane yengliba adugi maram adu penny su khanglami amadi penny su Maverick ki matau adu ubada nungairamde. Mathangi numita Top Gun gi graduate taranithoi adu Maverick ka unarami. Adubu Rooster di Maverick ubada haraudaba haibadu oirami. Makoina pangthokadaba mission adugi matangda wahodok oina Admiral Warlock na mayam aduda hairami amadi mahaki matungda Maverick su hodokpagi wafam khara hairaba tungda mahakna pairakliba F-18 fighter jet ka mari leinaba che sangsing adu enemy yauna mi loina khangnaraga leiba maramna Maverick na mahaki manakta leiriba dustbin aduda che sangsing adu thadakhirami. Ngarang bar aduda taukiba Maverick ki mawong amadi hojik taurakliba mahaki mawong asi ubada Top Gun gi graduate taranithoi adu khoktak chaba haibadu oirami. Asumna Maverick na mahaki satra angangsing adu enemy na khangdaba sing adu tamnabagidamak makoi gi training adu haunaba sem sarami. Training adu hauraduna F-18 fighter jet anina saba team amamam Maverick na semami. Kamdona dogfight tawduna enemy jet singa khuthongna gadage haibagi matangda Maverick na takba adu haurami. Satra sing aduna thoriba jet adu 5000 feet ki mathakta paibe yaroi amadi missile sizinaba yaroi nongmai khak kapa yagani haina Maverick na mahaki satra sing aduda khangalami. Nakoina aibu kapthaba yagani natragana aina nakoibu kaptharakani haina Maverick na khangalami. Training adu mapung fana hauraduna amamamta oina Maverick na thoriba jet aduna satra singi jet adubu kaptharami. Satra sing adu Maverick na maithiba pibagi damak maithiba piba khudingi serak phangbo oina maithiriba miyoi adu push up tawrami. Mathangda Maverick amadi Rooster amamamto oina training adugi manungsana lamba panarami. Makhoi anina thoriba jet adu khudong thiba yaba mong amada lamba tawnaraklami. Rooster na Maverick ki jet adubu kapthaba yabagi khudong chaba ma fanglami. Adubu makhoina pariba jet adu yamna nemba mafamda oirami amadi Maverick na Cobra style sizinaduna Rooster gi jet adugi maningda faugalakuna mahakna Rooster gi jet adu kapthaba yabagi aim lock adu tawkhirami. Asumna Rooster su maithibagi damak dandi fangbo oina push up tawrami. Matang aduda mission adugi training da yauriba atopa Top Gun gi graduate Phoenix sanglaktuna Rooster amadi Maverick ki marakta khudong thiba yabagi mongda training tawkhiba adugi matangda wari sanarami. Maduda Rooster na Naval Academy dei mahaki application adu Maverick na lothokhiba maramna mahakpu sahi mari sonda handuna matungda thamki haibagi wari adu Phoenix ta tamlamki. Nakal amadana Maverick amadi Rooster ani gi marakta training tawkhiba aduda makhoi gi punsi adu khudong thiba yabagi fibamda amadi makhoi na sijinnariba aircraft adusu amangata thoganba yabagi fibamda training tawkhiba adugi damak Admiral Cyclone Maverick ta saurami. Maduda Maverick na Cyclone da masigi mission asina makhoi na mamangda kaidaunungda thengnakhidaba karigumba khara demand tawri aduna makhoi singna mission adu pangthopa loiduna soida ngamdana yumda halakpadu aihakna pami haina phongdolamki. Masidagi Admiral Cyclone Maverick ta
Ngasidagi hauduna ayuk khudingi nahangna satrasing aduda takpi tambigadaba niyomsing instructional plansing adugi chaurapa ama iraga aingonda pigadabani haina khangalami. Maraksida mission asigi training da yauba Top Gun gi graduate Hangman na Rooster gi mapa Nick Brasso Iceman amadi Maverick ka punna naminakiba ariba photo ama thengnarami. Masina maram oiraga karigidamak Rooster na Maverick ta saurino haibagi maram asi Hangman na khanglami. Masigi matungda satrasing aduda Maverick na mission adugi tawgadabasing adu taklamki. Maverick na satrasing aduda hairami mission adugi target ki akoibada leiriba angambasing sangsing adugi mathakta nakhoi gi fighter jet sing adu paibada mafam aduda khilliba leimaidi atiyada kapa yaba missile singna nakhoi gi fighter jet aduda target tawrokpa ngamgani. Maram aduna nakhoi gi fighter jet adu yamna nemna yamlabada 100 feet ki awangba sangda paiduna amadi nakhoi gi air speed adusu 660 knot paisin gadabani. Hojik hairiba awangba feet altitude asigi mathakta pairurabadi radar na nakhoi gi pairiba mafam adu khangduna khilliba missile sing adu kaphalakduna nakoi soidana sigani haina Maverick na taklami. Mahakna makhata na mission asi mapung phana pangthokpada 2 minute 30 second gi matamni fanglibasi hairiba matam asidagi chontharabadi mafam aduda manaki air base ta khilliba 5th generation gi fighter jet sing adu paikhlaktuna nakhoi na pairiba F-18 gi jet aduga lambanarakani. Masidasu nakhoi upai leitaduna sigani. Maram aduna enemy gi 5th generation gi fighter jet sing asina nakhoi butanarapa nangdanaba aihakna hairiba matam adugi manungda target aduda thomdatlamlaga paithorakadabani haina Maverick na satra sing aduda taklami. Asumna makhoi gi training adu amuk makha chatharaduna jet sing adu paireduna haurami. Maverick na mission adugi matangda haikhiba tawgadaba niyom sing adu Rooster natana lemhoriba makhoi 13 adu amagi mathangda ama loina inba ngamlamkhide. Rooster matomdana training aduda pairiba target aduda yausinba ngamlamki. Adubu mahangna target aduda yauriba adu minute ama sonthaba maramna enemy gi jet singna tanarakpa nangbagi matam adu fanglamki. Training adugi tawkhiba sing adugi matangda khana nainaba amada Hangman na Rooster gi mapa Maverick ka punba Top Gun gi laibak thiba thokdok amada sikhiba adugi matang adu palladuna karem kathainarami. Masidagi Rooster amadi Hangman khanarake tawrami. Masigi matungda US Pacific Fleet ki Admiral oikraba Maverick ki marup Iceman na tharakpa message ama Maverick na fanglami. Message aduda Iceman na Maverick ta unaba pami haina haraklami. Asumna Maverick na Iceman gi mayumda satuna mahaka unarami. Maverick na Iceman da harami Rooster si mission asigi ready oidri aduna mahakpu mission adugi damak sinaba thaganu mahaki mahut ai oina mission aduda thau haina fongtoklami. Maduda Iceman na haraklami Navy na Maverick pu mathau tari angangsing na Maverick pu mathau tai aduna akhoina naha oiringai matamda tawkhiba adugumna I nauriba angangsing asina thabak asi pangthokhalasi haina fongtoklami. Mathangi numita Admiral Warlock na mission adugi target tawriba uranium plant adu makhoina khalluiba matam adudagi thajadana yamna thuna mathau tawduna chalaiba horoklani. Maram aduna pangthokadaba mission asi hapta ama ngankhattaba yararoi haina mayam aduda khangalami. Masigi matung Maverick na mahaki angangsing aduda mamangi training session aduda kanamta mai pangna aihakna haikhibasing adu tawba ngamkhidrabasu hojikti mission asigi phase 2 training da mai onsilasi haina Maverick na mayam aduda hairami. Phase 2 gi training asi mapung fanaba F-18 gi fighter jet jura anina saba teamwork asi sapsana yamna seksina mapa sana na pau phongna duna paiba mathau tagani. Asumna pairabadi makhoina mission asi mai pakpa ngambata natana mafam adudagisu nakhoi hingduna tholakpa ngamgani haina Maverick na makhatana khangalami. Target tawgadaba plan adu mountain anigi marakta laibana haiba mountain adu yausilakpada nakhoi gi F-18 jet plane ahanba jura aduna yungna makhada paitharabadi khwaidagi nemba oithokpa yaba sang altitude aduda paiba ngamgani amadi target tawriba plan adugi attack tawbagi angle adusu phangba ngamgani haina Maverick na satrasing aduda khangalami. Mahakna makhatana harami target tawgadoriba plan adu underground manungda leirabasu mapaldagi uriba plan adugi ahoba ventilation aduda nakhoina laser guided bomb thadaduna thugaigadabani hairiba thorang asina ahanba angakpa thokdok miracle aduni. Masigi matung F-18 fighter jet ani suba jura aduna
kill shot kapthaduna target tawriba plan adu mapung fana thugaigadabani. Masigi thorang asina anisuba miracle aduni. Karigumba fighter jet jura amana natragana atopa jura amana thorang tawriba target aduda panba ngamdrabadi mission asi maithiba haibadu oigadoribani haibu wafam sing asi Maverick na phongdolangki. Mahakna makha taraduna hariba thorang sing asi loiraba tungda nakoina thawriba jet adu amuk hanna mathakta yungna paikhalakadabani. Wangna yungna paikhalakba aduna maram oiraga enemy gi radar na amuk nakhoi gi leibam adu khangduna second kharagi manungda mafam aduda khilliba leimaidagi atiyada kap yariba misal sing aduna nakhoi gi jet aduda target tawduna kaphalaklani. Maram asina misal sing adudagi thaiduna lakpa ngamlabadi nakoina tawba ngamba adu khanglagani haina aroibo oina Maverick na hairami. Masigi matung phase 2 gi training adu tawbada usek ama khangna Phoenix na pairiba jet aduda thomjilakpadagi engine fail oiraklami. Jet aduda tongliba makoi anidu eject tawduna soida ngamdana paithoroklami amadi jet adu makhada tasinduna pokhai khirami. Sin asidana amuk Maverick ka Rooster ga unaduna wari sanarami. Maduda Maverick na harami Chahi mari gi mamangda Rooster na Naval Academy da thajilekhiba application adu aihakna reject tawkhiba adugi maramdi matam aduda nahak ready oidri adubu hojikti nahaki haisingba ihul aduda thajaba thamnaba wafamsing Maverick na Rooster da thamlamki. Matang aduda Admiral Warlock mafam aduda changlaktuna Iceman sire haibagi paw adu tamlamki. Masigi matungda Iceman gi aroiba mathau mangam pangthopa aduda Maverick saruk yaduna kaina bidai pirami amadi madugi tungda Admiral Cyclone Maverick ka unarami. Unaba aduda Cyclone Maverick pu mahaki thaudang sinariba adudagi potha halami amadi mission adugi training tawriba adu Cyclone control tawkhirami. Leiribo famdi Maverick na top gun asida amuk halakliba asi Iceman na hinglingaida mahangna pamlamba adugi matung ina Maverick pu top gun da halaktuna mission adugi thaudang adu mangonda sinakhibani. Adubu Iceman sikraba tungdadi Admiral Cyclone mahaki apamba adu tawraklami. Numidangi matamda Maverick na Penny gu unabada Penny na mahak pu pungning thawgaladuna mission aduda yawgadaba pilot sing adu khudong thiba thoklabadi nasana tomda ningamdaba polakani. Maram aduna honaba leptanaba lambi thinaba Maverick ta harami. Mathangi numita Admiral Cyclone satra sing aduda Maverick makhatana nakoi gi instructor oiraroi haina phongdolamki. Mahakna makhatana mission adugi target tawgadaba matam adu minute mari gi oirani amadi jet aduna awangba altitude tagi oina attack tawgadabani haina khangalami. Hairakliba wafam sing asi Maverick na taklamba aduga tayonaba haibadu oirami. Haibadi target aduda attack tawbagi matam asi subnagi 2 minute 30 second da jet adu nemna pairaktuna attack tawgadabani haikibani. Cyclone satra sing aduda instruction piringai matang aduda khangodana Maverick na jet ama paibadu thengnaraklami. Maverick na training tawbadu mayam aduda utuna target tawgadaba matam adu 2 minute 15 second da thamlaklami. Satra sing amadi leiba mayam adu mahakna tawgadaba aduda khawrangna yengnaraklami. Maverick na pangthokadaba mission aduda tawgadaba sing adu uladuna leiriba angamba sing adugi marakta mahaki jet adu thoroklaba tungda aroibada 2 minute 15 second gi manungda target aduda attack tawba ngamkhirami. Masigi matung Admiral Cyclone Maverick pu unarami. Cyclone Maverick ta hairami Iceman sikraba tungda nahakna fighter jet huranduna thawrubagidamak nahakpu military court ta puthoktuna court martial tawbadu aina ngami. Adubu nahakna utkhiba aduna mission asi mai pakadabagi matau adu ubana aihakna nangbu mission aduda hakthengna yawnaba team leader khalle haina Cyclone Maverick ta phongdolamki. Maduda Maverick harauba haibadu oiramki. Hau kraba sahi mayam asida Maverick na ningjariba mahaki asengba leibamni khanjariba haibadi top gun da leiduna asigumlaba mission asida saruk yaduna mahaki mathaudang lojaba aduda mahak halaklami. Asumna mission asi pangthoknabagi matam naksalakladuna Maverick na makoi 12 dugi manungda Maverick ki wingman oigadaba Rooster yauna makoi manga khangalami. Rooster ga yanakhidaba hangman yauna lemhauriba aduna standby da thamkhirami. Ngahaki matungda mission adugi sem saba loiraduna F-18 fighter jet mari samudra aduda leiriba aircraft carrier dagi mission adugi damak paikhat khirami amadi enemy gi ngamkhai sarukta yoksilaklami.
enemy jet sing adubu paikhatpa yadanaba airstrip runway adubu thugainaba US ki long range missile oiriba Tomahawk missile mayam amasu launch tawduna kaphalaklami Maverick na mahaka punna paiminariba sing aduda attack tawnabagi mongda formation da painaba khangalami amadi target oiriba uranium plant aduda attack tawgadabagi matam 2 minute 30 second adugi countdown horami makhoi jet adu 100 feet ki awang basang da name na pairaklami name na ching adugi marakta pairakpa aduna tongan ba mafam sing da khilliba laimai dagi atiya da kap yaba missile sing adu radar na detect tawba ngamlam kide asum na pairakpana countdown tawkhriba matam adu asum naksilaklami Tomahawk missile sing kablakliba aduna enemy gi airstrip thugairamdai matam naksilakwa matang aduda yeknaba singi jet ani mafam arapada long range patrolling chatuna pairaga leibadu thengnaraklami Tomahawk missile aduna airstrip adu hek thugaikibaga makhoi gi target tawriba uranium plant adugi mapa yaushingadaba maramna Maverick na makhoi gi team na thoriba jet sing adugi speed adu henganaba khangalami Rooster amadi atopa mioi payback na thoriba jet adu maningda lehokhirami Tanja aduda Tomahawk missile sing pairakhiba aduna target tawriba enemy airstrip aduda tasinduna thugaireklami maduna maram oiraga enemy gi jet ani arapa mafamda pairamba adu Maverick hoigi jet sing aduna pairiba maikei romdo oina paisilakwa horaklami Rooster na wakhal khanduna masada thajaba watuna maningda leitharaga pairakpa aduda Maverick na Rooster da wakhal khanba leptuna tawgadaba asida tawnaba khangalami asumna Rooster na mahaki jet ki speed asi yankhat halami amadi atopa makhoi gi jet singna pairiba adugi marakta yausilaklami marak sida target tawriba sing ani gi character leiriba uranium plant adu yausilaktuna Maverick na lusingba fighter jet ahan bagi jura adu singthak aduda yungna makhoi gi jet adu paikhatkirami amadi sing adu lalaba tungda amuk yungna makhada paithaduna target tawriba underground manungda leiriba uranium plant adugi mapaldagi uriba ventilation aduda laser guided missile na mapasana hit tawduna pokhai helami masigi matungda inarakliba Rooster amadi payback na saba fighter jet jura aduna amuk leiriba sing aduda yungna thogalami adubu Rooster gi jet aduda yauriba laser adu mathau tawraktabadagi underground manungda leiriba target tawriba uranium plant adu saurakpa ma yengduna Rooster na missile kapsilami plan adugi ventilation thugaikibana maram oiraga anisuba jet plane juradagi Rooster na kablakliba missile aduna underground manungda leiriba thugairamliba ventilation aduda faujinduna plan aduda mafam sana panba haibadu oirami asumna plan adu pokhairaktuna tumna manglami control room da lehoriba sing adu mission adu mai pakpagi harawba fongdoknarami adubu makhoi gi fighter jet sing adu yungna amuk mathakta paikhalakpa maramna enemy gi radar na faduna khinduna leiriba missile sing adu makhoi gi jet sing adu tamna kapsilaklami paisalakliba missile sing adu makhoi da pandanaba makhoi na pairiba jet sing adudagi missile sing adubu thugainaba anganba achouba Maverick flares mayam ama thadaraklami adubu tongan ba mafam singda khilliba missile sing adu kapkhalaktuna Maverick na lusingba pairiba jet sing adubu koisilami missile mathang thugai khibana maram oiraga Rooster gi jet tagi flares kapkadaba adu loikhirami amadi missile anina Rooster gi jet plane aduda tanaraklami hariba missile anina Rooster bu tanariba adu ubada Maverick na mahaki jet adudagi flares mayam ama thadaraklami adubu missile amanadi Maverick ki jet aduda pankhirami Maverick na thoriba jet adu kaiduna makhada tasin khibadu Rooster na urami matang aduda aircraft carrier aduda standby da lehoba hangman na mahaki jet adu paikhalage haina admiral cyclone dagi permission laurami adubu cyclone adi yaramde amadi lemhoriba mission aduda yaukhiba mioi sing adu halaknaba khanghalami sin asidana amuk unna kupa singsang aduda Maverick hinglaga leirambadu uri mahaki kaiduna tasin khiba jet adudagi eject tawduna paithok hauba oiramki mahakna leiriba mafam aduda enemy gi chopper ama paisilakpadu uraklami amadi Maverick na leiriba adu tamna chopper adudagi nongmai kapsilaklami mahak kaplakliba nongmai aduna pandanaba selami amadi chopper aduna Maverick ta target amuk tawraktuna kapsilake tawbada chopper adu Rooster gi jet adudagi kapsilaktuna pokhairami mamangda admiral cyclone halaknaba khangan khrabasu Maverick bu thiba Rooster lakpa oiramki
Adubu second kharagi manungda rooster gi jet adu tamna kablakhiba leimaidagi atiyada kapa missile amana mahaki jet adu da panduna jet adu dagi rooster na eject tawduna paithokhirame. Rooster na makhada tarakliba adu tamna Maverick chensilami amadi rooster ga thengnarame. Maverick na mahak thiba lakpagi damak amadi aircraft carrier da rooster hankhidaba adugi damak Maverick na rooster da saurame. Maduda rooster na nahak na mamang da wakal khanganu haikibadaine haina Maverick da haireklami. Maram aduna rooster gi wakal da ihul da farokpa aduna Maverick pu thiba mahak halakhiba oramki. Aduna hojik makhoi ani yeknabagi territory asidagi kamdongna tholakadagi haibagi plan tawba horoklami. Maram aduna enemy gi air base ta khamduna leiriba F-14 Tomcat jet plane adu huranduna thaunabagi thaurang tawraklami. Mamang da Tomahawk missile gi air base adugi airstrip thugai khibagi maikhu marak aduda makhoi anina lona sangsinduna khamduna leiriba F-14 jet plane adugi manakta sangsilami. F-14 jet plane aduda makhoi ani tongkhalami amadi painabagi thaudoraklami. Airstrip adu akai atoi thokhibana maram oiraga Maverick na jet adugi masa adu fandoklami amadi airstrip akai ba marak aduda jet adu thoroklaba tungda uchin nasina jet adugi mamangi landing gear adu khak akai atoi nangduna paikhatpa ngamlamki. Maverick amadi rooster na pairakliba jet adu control room da signal fanglami amadi enemy gi 5th generation fighter jet ama oiriba Sukhoi Su-57 anina Maverick ki F-14 jet adugi manakta paisilaklami. F-14 jet adu enemy dagi huranduna pairakpo oibana ahanbadadi Maverick amadi rooster na makhoi gi manakta nakna pairaga leiriba enemy gi mioi sing adu da ingit tawduna makhoi team amatani haina sasinaduna saktaknaba honarami. Adubu fivam adu lusilakpadagi haibadi enemy na makhoibu masak khanglakpa fivam da lakpadagi Maverick na enemy gi jet ani duga dog fight tawduna lanthengnaba taraklami. Maningda tongliba rooster na Maverick ta wakhal khanba leptuna dog fight adu tawnaba Maverick ta hairami. Amadi khanghaudana Maverick na mahaki jet adudagi mahaka paiminariba enemy gi Su-57 amada nomai kapsinduna amang ata thokhalami. Lemhoriba atopa enemy gi Su-57 aduna Maverick amadi rooster gi F-14 jet aduda tanaraklami. F-14 fighter jet asidi ariba makhal gi jet ama oibana Su-57 fighter jet ka lamba paba haibasi wana thokpa amadi oigadoribani. Enemy gi fighter jet aduna tanaduna Maverick ki jet aduda lock tawduna missile kapsinba horoklami. Kablakliba missile adu enemy gi atopa jet ama Maverick na nomaina kapthaduna makhada kaiduna tarkliba adu tamna Maverick na mahaki jet adu thaujinduna puraklami amadi missile aduna enemy gi atopa jet aduda pankhirami. Enemy gi fighter jet aduna amukasu lock tawduna Maverick ta missile ama amuk kapsilaklami. Handaki matang asida Maverick na makhoi gi jet adudagi flares kapthaduna missile adubu thugairami. Maverick na mahak na ngamnaba mong amada jet adu paiduna enemy gi jet adugi maningda amuk tanaraktuna Maverick na missile ama kapsilami. Adubu Su-57 asidi yamna advance oiba fighter jet ama oibana Maverick na kablakliba missile adu problem leitana irai-laina thaikirami. Hojikti amuk enemy gi jet aduna Maverick hoi gi jet adubu koitan tanaraklami. Maverick na enemy gi jet adudai thainaba leiriba singsang adugi marakta paisilaklami. Maduna maram oiraga enemy gi jet aduna missile kapnaba lock tawnaba honabada apanba oirami. Maram aduna missile gi mahut nomai oina Maverick hoi gi jet aduda kapsinba horoklami. Maverick na pairiba jet aduna nomai kaplakliba adu thairami amadi mahaki jet adugi masa adu amuk hana fandoktuna enemy gi maningda faugalaklami. Maverick na makhoi gi jet aduda yauriba aroiba missile adu enemy gi jet adu tamna kapsilami. Enemy na flare sizinaduna missile adubu line thugairami. Masidagi aroibada Maverick na nomai na amuk kapsinduna maru 38 ngairaba matamda enemy gi Su-57 fighter jet aduda panduna kaiduna tasin khirami. Tanja aduda maningda tongliba rooster na radio gi khuthangda enemy gi atopa Su-57 ama amuk makhoi gi mangda paisilakpadu uraklami. Paisilakliba enemy gi fighter jet adudai Maverick ki jet adu tamna missile ama kapsinba horoklami. Maverick ki haithoi singthoiraba matau adu amuk kasu uladuna makhoi gi jet adudai flares kapthaduna missile adubu thukairami. Hojikti Maverick na thoriba jet adugi flares missile amadi bullet adu loina loithokhiduna makhatana enemy ga lanthengnaba lambi adu loikhirami.
Asumna enemy gi fighter jet aduna Maverick ki maningda amuk tanarakuna nomai kapsinba horaklami. Maverick hoina pairiba jet adu wangna mathakta paikhalami amadi Rooster da jet asidagi eject tawduna paithokhognaba Maverick na khangalami. Adubu eject tawnabagi shit adu mathau tawramkhide. Asumna enemy gi jet aduna Maverick ki jet aduga mapa sanana maningda leiduna aim lock tawduna missile ama Maverick ki jet aduda kapsinba horakpa matang aduda atopa maikei amadagi kablakpa missile amana enemy gi Su-57 fighter jet aduda panduna thugaireklami. Enemy gi jet adubu thugairekliba si aircraft carrier da standby da lehoba hangman laktuna mahaki jet adudai missile adu kablakhiba oiramki amasung Maverick amadi Rooster bu rescue tawamki. Asumna enemy gi jet adubu thugairamlaba tungda hangman hankhirami. Aircraft carrier aduda leiriba mayam aduna Maverick amadi Rooster gi jet adubu soida ngamdana landing tawnabagi thorang tawraklami. Maverick na pairikliba jet aduna landing tawramdai adu yoksilakpada jet adugi engine nama fail oiraklami. Engine adu mathau tawdrabasu amadi jet adugi mamangi landing gear adu paikhalakpada kaihurabasu Maverick na haisingna mayamna semlamliba adugi mateng lauduna soida ngamdana landing tawkhirami. Mafam aduda leiriba mayam aduna Maverick amadi Rooster gi manakta sangsinduna harauba fongdolamki. Rooster amadi hangman mamangda kayarak marai tawduna yanakhidrabasu aroibadadi makhoi ani makhut soknaramki. Maverick amadi Rooster su punna harauba fongdoladuna Rooster na Maverick ki punsi adubu kanbirakpagidamak Maverick na Rooster bu thagatpa fongdolamki. Masigi matungda plane ama Maverick amadi Rooster na semlingaida Penny makhoi gi manakta laklamki. Amadi aroibada Maverick na Penny da mamangda promise tawkhiba du thabak oina pangtholaduna Penny bu Maverick na aircraft amada punna paiminaduna koiba pubikhibadu ulladuna maming leiraba single Lady Gaga gi naitong khonjelda Top Gun Maverick hariba movie asibu saithaduna Hold My Hand haina mingthonba isei asibu aroibada sakladuna movie asi matang asida loisili. Wari asi matang swaida lojare tabiriba khwai miyamna like subscribe comment amadi share tawiduna channel asibu pungning thogatpiyu amasung matung tarakpada hena nungai raba video kya ama thagatpa ngambo ijage haina Movies Reveal Manipur gi makeidagi aroibada nolukna ningsingjari.